ꯅꯤꯡꯊꯧꯈꯣꯡꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯍꯥꯠꯄꯗ ꯆꯦꯟꯅꯕ UKNAꯒꯤ ꯃꯔꯨꯑꯣꯏꯕ ꯀꯦꯗꯔ ꯑꯃ NIAꯅ ꯐꯥꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯖꯅꯨꯋꯥꯔꯤ 19 ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯌꯥꯎꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯂꯥꯜꯍꯧꯔꯨꯞ UKNAꯒꯤ ꯃꯔꯨꯑꯣꯏꯕ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯖꯥꯝꯈꯣꯒꯤꯟ ꯒꯨꯏꯇꯦ ꯑꯦꯂꯥꯏꯁ ꯖꯥꯝꯈꯣꯒꯤꯟ ꯂꯨꯐꯣ ꯑꯦꯂꯥꯏꯁ ꯄꯦꯞꯁꯤ ꯆꯍꯤ 13 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯉꯥꯝ ꯒꯨꯏꯇꯦ ꯀꯧꯏ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯄꯤꯀꯥꯔꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯣꯔꯕꯨꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ NIAꯅ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:50 ꯇꯥꯕꯗ ꯏꯌꯔ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯏꯝꯐꯥꯜꯒꯤ ꯕ꯭ꯔꯤꯇꯤꯀꯦꯟꯗꯖꯤꯠ ꯏꯌꯔꯄꯣꯔꯠꯀꯤ ꯒꯨꯋꯥꯍꯥꯇꯤ ꯇꯝꯅ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯪ 2024ꯒꯤ ꯖꯅꯨꯋꯥꯔꯤ 19ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3:50 ꯇꯥꯕ ꯃꯇꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNA, ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNA ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ KNFꯒꯤ ꯑꯄꯨꯟꯕ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯃꯅ ꯈꯨꯖꯥꯏꯔꯣꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯈꯥ ꯈꯨꯅꯧ ꯋꯥꯇꯔ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯃꯌꯥꯗ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯑꯗꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯅꯥꯝ ꯕꯥꯃꯣꯟꯖꯥꯎ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅꯥꯝ ꯃꯅꯤꯇꯣꯝꯕ, ꯊꯤꯌꯥꯝ ꯁꯣꯃꯔꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯅꯕꯣꯗꯤꯞ ꯀꯧꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯖꯝ ꯅꯕꯣꯗꯤꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ 3 ꯑꯗꯨꯅ ꯀ꯭ꯂꯣꯖ ꯔꯦꯟꯖꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ NIAꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯖꯨꯟ 9ꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯃꯣꯡ ꯚꯤꯂꯦꯖꯇꯒꯤ ꯂꯨꯟꯃꯤꯟꯆꯩ ꯀꯤꯞꯒꯦꯟ ꯑꯦꯂꯥꯏꯁ ꯂꯥꯟꯒꯤꯟꯃꯥꯡ ꯑꯦꯂꯥꯏꯁ ꯂꯦꯚꯤ ꯆꯍꯤ 35 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯂꯨꯟꯃꯤꯟꯆꯩ ꯀꯤꯞꯒꯦꯟ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯑꯃꯁꯨꯡ SP ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯅꯟꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯃꯤꯖꯣ ꯑꯥꯔꯃꯤ CKMAꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ꯫ ꯃꯃꯤꯡꯅ ꯄꯥꯎꯈꯣꯜꯂꯦꯟ ꯒꯨꯏꯇꯦ ꯀꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ P ꯃꯣꯡꯖꯥꯡ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯍꯧꯈꯤꯕ ꯇꯥꯡ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ S ꯃꯨꯅꯨꯑꯥ ꯚꯤꯂꯦꯖꯇꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯨꯟꯗꯥꯁꯤꯡꯅ ꯑꯁꯥꯝꯒꯤ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯦꯡꯒꯥꯇꯣꯜꯗ ꯂꯩꯕ ꯌꯨꯝ 40 ꯌꯥꯎꯅ ꯃꯥꯜ ꯆꯥꯡ ꯀꯌꯥ ꯇꯨꯝꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯂꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝꯒꯤ ꯒꯣꯂꯥꯘꯥꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯨꯞꯊꯥꯔ ꯃꯌꯥꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯔꯤꯕ ꯇꯦꯡꯒꯥꯇꯣꯜꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒꯨꯟꯗꯥꯁꯤꯡ ꯂꯥꯛꯂꯒ ꯌꯨꯝ 40 ꯌꯥꯎꯅ ꯃꯥꯜ ꯆꯥꯡ ꯀꯌꯥ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯊꯧꯑꯣꯡ ꯑꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯆꯠꯊꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯑꯁꯥꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯀꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯏꯆꯥꯎ ꯂꯥꯛꯁꯤꯟꯅꯕ ꯋꯦꯠꯂꯦꯟꯗ ꯔꯤꯖꯔꯚꯔ 15 ꯁꯥꯅꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 11:95 ꯇꯥꯕ ꯃꯇꯝꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ, ꯒ꯭ꯔꯦꯅꯦꯗ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯎꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯍꯥꯟꯕꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯃꯔꯨꯝ ꯕ꯭ꯂꯦꯡꯛ ꯐꯥꯌꯔ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤ꯫ ꯒ꯭ꯔꯦꯅꯦꯗꯅꯆꯤꯡꯕ ꯀꯌꯥꯁꯨ ꯄꯣꯈꯥꯏꯍꯟꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯌꯥꯎꯅ ꯌꯨꯝꯗ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃꯁꯨꯡ ꯃꯥꯜ ꯆꯥꯡ ꯀꯌꯥ ꯇꯨꯝꯅ ꯃꯩ ꯊꯥꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯇꯨꯔꯦꯜ, ꯂꯧꯕꯨꯛ, ꯎꯃꯪ ꯑꯃꯁꯨꯡ ꯋꯥꯄꯟꯅꯆꯤꯡꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯄꯨꯟꯅ ꯅꯥꯒꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯥꯝꯔꯤꯔꯣꯝꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯒꯥ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯇꯨꯝꯅ ꯃꯩ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ 155 ꯕꯠꯇꯥꯂꯤꯌꯟꯒꯤ CRPFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ
ahenba Assam Police Forcing thajinduna deploy tauba hokre Golaghat ki DC amasung SP yauna mari leinaba official sing mafam aduda jangsinduna thaudok adu hakthengana yengsinkre hairi RIMS की फैकल्टी अमसुंग स्टाफ सिंगना प्राइवेट प्रैक्टिस तौबगी मायोक्ता वार्निंग तौक्रे RIMS की फैकल्टी अमसुंग स्टाफ सिंगना प्राइवेट प्रैक्टिस तौबगी अथिंगबा हेना चचिदहनख्रे लोइना कनागुंबा RIMS की फैकल्टी अमसुंग स्टाफ सिंगना प्राइवेट प्रैक्टिस तौबा मियामना थेंगरबदी RIMS की डायरेक्टर की ईमेल अमसुंग WhatsApp की खुतांगदा RIMS के रिपोर्ट तौनबा खंगनख्रे ममांग सही की जुलाई अमसुंग सही असिगी अगस्त थादा भारत सरकार के मिनिस्ट्री ऑफ हेल्थ and family welfare na thokiba official press release sing da so RIMS ki staff sing na private medical practice tawdana ba akan ba warning people like kre loina na notification asigi matungi na hyriba wapam asigi mayokta RIMS ki faculty amasung staff sing na private practice tawre habigi paul lairabadi ministry level da inquiry chatharaba matungda suspension yauna akan ba disciplinary action lakhakani थबक्तागी फावा टर्मिनेट तौबा याई RIMS के माइकैदगी प्राइवेट प्रैक्टिस चथबदा मखल अमतगी पुंगनिंग थौगटपा अमसुंग सपोर्ट तौबा लैते असिगुंबा थौंगसिंग असि चथरंबा थेंगनरबदी खुदक्ता स्टाफ सिंग अदुगी मथक्ता अकन बैक्सल लखकनी इंस्टीट्यूशन असिगे डायरेक्टिव अमसुंग वायलेंट तौबा कनागुंबा सिंग थेंगनरबदी email grievance@rims@nic.in rimsimphal@government.in melto:rims.info@government.in or director@rims.edu.in melto:director@rims.edu.in natragana official website number 8794812245 ta complaint submit tauba yagani hairi Sin Kuki Mizo के आर्मी कमांडर इन से पाखोलन गुइते खुसु खुलाई क्या कोना सिक्योरिटी फोर्स न फारे इंडो म्यांमार बॉर्डर लांथोकलान सिन तगुना क्रॉस बॉर्डर ट्रैफिकिंग द सेनै हाइबा सिन कुकी मिजो आर्मी CKMA गे सेफ स्टैंड कमांडर इन से पाखोलन गुइते खुसु खुलाई क्या लोइना सिक्योरिटी फोर्स न फगत पंगमख्रे मणिपुर पुलिस न फोंदोरखिबगी मतुंगिना चुराचामपुर डिस्ट्रिक्ट के पिमोंगजांग खुलदगी पाखोलन गुइते था असिगे अमदा सिक्योरिटी फोर्स चथरखिबा ऑपरेशन दा डिस्ट्रिक्ट असिगे मनुंग चन्ना चुराचामपुर पुलिस स्टेशन न कोनबा एस मुनुआमगी मफम अमदगी फागत पंगमखिबने हाइरे फारबा CKMA गे सेल्फ स्टाइल कमांडर इन से पाखोलन गुइते इंडिया म्यांमार बॉर्डर लांथोकलान सिन तौगुना मणिपुर लेबा सस्पेंशन ऑफ ऑपरेशन खुयेक पिनाबदा UKNA गुंबा लालहौलुप सिंगी खुलाई अमसुंग मयाई काबा ड्रग्स सिंग पुथोक पोसिन तौबदा चेनाबने हाइरे मंगोंदगी AK-47 राइफल अनि AK राइफल के मैगजीन अनि 7.62 AK गी मरु कुंथ्रमाथोय 7.62 SLR LMG गी मरु चामगा यांखै बुलेट प्रूफ पाउच अमाम मखोंग मरी पानबा गाड़ी अमा सेल ओइना लुपा लाख अमा अमसु मोबाइल फोन अनि फागत पंगमखि हाइरे पाकिस्तान ऑक्युपाइड कश्मीर गे प्रोटेस्टा MIYOI तरानिथोय सियनख्रे चाम हेनबना असोक अपन नंगख्रे यामलबा डेमोन्स्ट्रेटर कया अमना ngarang पाकिस्तान ऑक्युपाइड कश्मीर दा सारनबा पोलम इलेक्ट्रिसिटी अमदि अतोपा पोलम सिंगदा सब्सिडी पियु हाइना डिमांड तरोदुना संगसिन खिबा खोंसंगदा पुलिस का खुथोंगनाबदा MIYOI तरानिथोय सिख्रे लोइना चाम हेनबरोमना असोक अपन नंगख्रे हाइना मफम अदुगी ऑफिशियल ओइबा पाव अमना फोंदोरखले थौदोक अदु नोंमै अमदि चैतु पाइबा प्रोटेस्टर सिंगना ऑक्युपाइड कश्मीर अदुगी लंबेलदा पुलिस सिंगना ngak senbagi thabak chatharingaida attack tawba hawkibani makoina protester sing aduna lambi thachinba amasung manakta leiba public property thugaibagi thabak sing adu thinganabagi damakta duty da lekhibani mafam adugi police officer Mohammad Abbas lana फोंदोरखिबगी मतुंगिना MIYOI सिंग सिखिबा MIYOI सिंग अदुगी मनुंगदा पुलिस ऑफिसर अहुम अमगा मिसम अमगा यावबगी पाकिस्तान ऑक्युपाइड कश्मीर गे प्रोटेस्टा MIYOI तरानिथोय सियनख्रे चाम हेनबना असोक अपन नंगख्रे यामलबा डेमोन्स्ट्रेटर कया अमना ngarang पाकिस्तान ऑक्युपाइड कश्मीर दा सारनबा पोलम इलेक्ट्रिसिटी अमदि अतोपा पोलम सिंगदा सब्सिडी पियु हाइना डिमांड तरोदुना संगसिन खिबा खोंसंगदा पुलिस का खुथोंगनाबदा MIYOI तरानिथोय सिख्रे लोइना चाम हेनबरोमना असोक अपन नंगख्रे हाइना मफम अदुगी ऑफिशियल ओइबा पाव अमना फोंदोरखले थौदोक अदु नोंमै अमदि चैतु पाइबा प्रोटेस्टर सिंगना ऑक्युपाइड कश्मीर अदुगी लंबेलदा पुलिस सिंगना ngak senbagi thabak chatharingaida attack tawba hawkibani makoina protester sing aduna lambi thachinba amasung manakta leiba public
property thugaibagi thabaksing adu thinganabagidamakta duty da laikibani. Mafam adugi police officer Mohammad Abbas lana phongdorakpakibagi matungina MIYOI sing sikiba MIYOI sing adugi manungda police officer ahum amaga misam amaga yaubagi confirmation di fangle haire. Masida sunatana protester sing aduna saitupna kanba amasung nung thajinbadagi makokta ka hena soklaba police officer nipan ama aruba phibamda leiri haire. Thagdok adugi matangda social media da upload tawrakpa video amada protester sing aduna police officer sing adubo nung thajinba chaina kanba amadi kinna thinbagi mami uki. Police official singna phongdorakpagi matung inna makhoigi maikaidagi handuna nongmai amata kapkhide adubu halamlabadi asibagi masing adu helamgadamani. Pakistan occupied Kashmir ge Prime Minister Chaudhry Anurul na hakna ngarangi thagdok aduda sikiba MIYOI 12 amasung ASOK APAN nangkhiba MIYOI 100 henbagi matangda pangmisingda confirm tawki. Mahakna makha taraduna demonstrators sing adu Awami Joint Action Committee gi MIYOI singni hyriba committee adu ningthokaba numitagi Pakistan occupied Kashmir ge lamben sing thingjinba amasung namduna shutdown tawbagi thabak chathaba luk kayagi apunba ama oiribani. Hakna makha taraduna protester sing adugi demand sing adugi manungda administration na sada marfutara di piribani. Madugi manungda electricity tariff hanthaba local government reform tawba amasung demonstrators singge maikaidagi file tawkiba case sing lokhatpa yauribani.